Manipur Top Channel gi maikei gi maruibi pausing khra myam da thamjari Kuki militant taruk AK rifles puraga tangkhul area da sanglakbi phawani NSCN Eastern Kuki sip singna KNA-B da mateng pidana ba warning tokre tha sigi taraga treta Kuki khulai paibe singatuna tangkhul area da nongmai puraga lakpagi phakibani Kuki militant singadu ukhul district ki manungsan Kuki lalauba singi asoba camp laidiba molham Kuki palace tamna lakibani Makoina Pairambe AK rifles Nungmayona Ate Polam Kas Fagale Hain NSN-IM gi Mekedi Fongdorakli NSN-IM gi Mekedi Makhatana Fongdorakli Bana Committee on Tribal Unity Kotu gi Mekedi NSN-IM na Kukizo volunteer Taruk Fazalaba Matung Tamthina Furuga Tadurakli Haidibati Makoi Asing Asumba Singado Lusilaga Nakal Nam Kakiweba Wangang Mani Hanadigi Hona Tangkul area Naganatana Kanagumba Amatana Kulai Puraga Satuk Sintobi Yaruhena Hanadigi Hona Ating Baladi Tasik Taraga Teret Iranimita NSN-IM ki Naga Armina Lita Lom the Gilak with Gypsy and Makam to the sector Buda Makoi Tarugari to the Tonki Makoi Singa the Wang Pong Satabada Misam Ngakani Hana Fondoki Adobo Singna Badagi Makoina Tong Libagari to sector Buda AK rifles ama Gari to Gimanum the Losila Yaronki Makoi Taruga to Gimanunda Maridi Kuki militant singi Via Singadu Molham Kuki Palace came Tamna Sakadavani Makoina Tonglaki Bagari to the Kuki militant sing Sisnagadava Polam Kiamas Yaronki Mamang the Tankul Nagalongi Makedi Naga Nata Mio Sing Makoi area the Kusukulai Piraga Lanmigi Pizol Shela Seduction Taubi Yaru Hena Hangan Malekravani Hariba Singadu Fugaira Kuki militant Singadu Sanglakuni Makoina Paziluba Kuki Kambu Singadu Shaingam Lupau Milan Gaulen Lengumang Lauma Sum Mangzo Kohedi NSN-IM na Tadurakiba Atopasiro Lamadana Kamjong District of some Tenopal District Memari Ain kind Kuki Kia Lieutenant Sanchilak Dibasigi Matanga Mamang Sahi English Singanika Kungamari November Mangada Pangdokiba National Security Council Amasum Political Gi Affairs Committee Gi Mi Pamna Lokiba Warep Ki Matungina NSN-IM gi Hung Tangkul region gi kilon sena Eastern Kuki sip issuation gi makhada leriba khul singi yumthong singa masum leriba misinga du sapsana khangdonaba Naga Army Kuki Tribal Union masum Khurmi region the direction pikre loina Kuki Villager singna anti Naga group oiriba KNA-B the karigumba makhalamate gi cooperation piro habigi aiba commitment logotabane Kuki Village sip singna KNA-B Sanglakpada Makoi Singadu Lainaba Makalamati Torang Toridamani Kuki Villagers Singna Makoi Nomagi Topom Topa Matau Aduktamakta Gadabani Karigimu Wapam Singasi Tugaira Patarabadi Madura Sienriba Lanai Miway Group Kunja Singaduki Matakta Matiksabe Action Lokotkani Hidinisu Paus the Makatana Fondorakli Amaramdana Governor Balan Union Home Minister Amit Shah Unakre Manipur Hausu Oriba Pibam Gimatana Kanakre Hauzik Delhi Kongsata Ladiba Manipur Governor Ajay Kumar Balana Ngarang Union Home Minister Amit Shah Unaduna Stedasigi Hauzik Oriba Pibam Gimatana Kanakrehana Source Amanari Governor Ajay Kumar Balana Janawari Humda Manipur Governor Oina Sar Sek Pukraba Matung Ahan Boina India ki President Draupadi Murmu Amasum Vice President Jagdeep Dhankar Unaraba Matung asi Union Home Minister Amit Shah ga unaduna Manipur Hauzik Oriba Pibam gi Matana Kanakhi Unabadu Governor gi Maikedi Manipur Hauzik Oriba Pibam gi Matangda briefing toki adubo Unakibadu gi Akupa Marol di Fungdo Ohabi Akiti Governor na Delhi Satringi Mamang Susampur Amasum Bisnupur District Relief Camp de Ladiba IDP Singa Unaram Kiloina Janawari Tarad More the Satuna border fencing Masum integrated check post ki Pibamgi Yingshin Kibanagi Amaramdana Kiamgai Tagdok Maite Amasu Maite Pangal Puna protest attack Communal line the Putona Bohona Vigano Sinabasing Serak PBU victim Nanomidang Sakang Navasing Mayu Manaktagi Padana Pukraga Makomokut Masin Punsilaga Shidi Hana Kiamgai Mele Kaigi Doral Mapan Hundoklam Kiba MD Aris Khan Gitau Yaning the Pungdo Ludunasi Maite Masum Maite Pangal community Anipuna Kiamgai Muslim Tongkong the Hokat Mi Pamsatakre Taudo Sigi victim Moiriba MD Aris Khan Gi Makedigi Taudo Si communal line the Putona Bohana Viganum Scenery Bissing Sarkar Gi Makedigi Faduna Matik Sabadan the PBU Haina Fongdokre Wakat mi pamadura sarugya kiba UMPC ki executive member Amarjana Fongdokibada Police ki Makedi Taudo Laikai Shell Taubasat Kiba Magamari Laidana Uhan Kibadu Aranmani
ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯦꯝ.ꯗꯤ. ꯑꯔꯤꯁ ꯈꯥꯟ ꯆꯍꯤ 15 ꯑꯄꯣꯛꯄ ꯑꯖꯦꯖꯨꯔ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯈꯤꯕꯒ ꯌꯨꯝꯒꯤ ꯍꯦꯛ ꯊꯣꯡꯒꯥꯜ ꯇꯥꯏꯅꯕꯗ ꯅꯝꯕꯔ ꯊꯥꯗꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯂꯣꯏꯅꯅ ꯕꯣꯂꯦꯔꯣ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2ꯅ ꯃꯍꯥꯛꯄꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯔꯨꯃꯥꯜꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯅ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯇꯣꯔꯦꯜ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯨꯕ ꯆꯩꯕꯒꯤ ꯆꯩꯐꯝ ꯑꯃꯠꯇ ꯇꯥꯗꯦ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯀꯥꯟꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯡ 8:30 ꯇꯥꯕ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯣꯔꯦꯜ ꯃꯄꯥꯜꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯍꯥꯛꯄꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯔꯥꯖꯃꯤꯔꯤ ꯁꯤꯇꯤꯗ ꯂꯩꯈꯠꯅꯔꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯔꯤꯁ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯕꯣꯂꯦꯔꯣꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ 5 ꯑꯗꯨ ꯃꯁꯛ ꯃꯃꯤꯡ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯀꯣꯗ ꯅꯦꯝꯗ L1, L2, L3 ꯍꯥꯏꯅ ꯀꯧꯅꯩ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯄꯥꯉꯜ 2 ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯒꯤ ꯁꯦꯜ ꯇꯣꯟꯕ ꯊꯧꯕ ꯆꯠꯄꯒ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯒꯥꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯂꯥꯛꯂꯒ ꯄꯣꯠ ꯈꯔ ꯂꯩꯒꯦ ꯍꯥꯏꯔꯒ ꯆꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯒꯟ ꯄꯣꯏꯟꯠꯅ ꯊꯥ ꯑꯁꯤꯒꯤ 2ꯗ ꯄꯤꯔꯝꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯂꯦꯇꯔ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯃꯈꯣꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯑꯔꯤꯁꯅ ꯗꯤꯃꯥꯟ ꯂꯦꯇꯔ ꯄꯤꯔꯝꯕꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯌꯟ ꯈꯪꯍꯟꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯒ꯭ꯔꯣꯗꯦꯖ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯇꯨꯡꯁꯤꯟꯖꯜꯂꯛꯄ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 16.25 ꯑꯗꯨ ꯎꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯜ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯔꯤꯁꯇ ꯂꯤꯂꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯊꯤꯀꯥ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒꯗ ꯕꯣꯝ ꯊꯝꯖꯤꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯦꯟꯐꯝ ꯑꯗꯨ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯈꯤꯕꯅꯤ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯗꯨꯀꯥꯟꯒꯤ ꯑꯇꯣꯟꯕ ꯁꯦꯟꯐꯝ ꯈꯔ ꯊꯧꯔꯨꯒꯦ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯃꯅꯤ ꯊꯥ ꯑꯁꯤꯒꯤ 9ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯤꯕ ꯄꯤꯔꯝꯕꯗꯒꯤ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ ꯉꯔꯥꯡ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯥ ꯑꯁꯤꯒꯤ 9ꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯉꯔꯥꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯕ ꯃꯇꯨꯡ ꯁꯣꯔ ꯊꯤꯡꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯣꯡꯁꯤꯟꯅꯔꯒ ꯑꯁꯤꯕ ꯁꯥꯖꯤꯟꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯅ ꯂꯪꯊꯣꯛꯂꯝꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯃꯨꯅꯦꯜ ꯂꯥꯏꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡ ꯉꯁꯤ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯔꯖꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀ꯭ꯌꯥꯃꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯒ ꯂꯥꯛꯂꯕ ꯃꯐꯝ ꯑꯃꯅꯤ ꯊꯣꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯣꯏꯒꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯃꯛ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯒꯅꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯊꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯒ ꯅꯍꯥ ꯃꯤꯑꯣꯏ ꯑꯅꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯁꯨ ꯇꯧꯕꯤꯒꯅꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯀꯣꯃꯦꯟꯠ ꯄꯤꯕ ꯑꯃꯗꯤ ꯄꯣꯁꯠ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯨꯞꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯃꯦꯗꯥꯂꯤꯁꯁꯤꯡꯅ CMꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯑꯣꯐꯔ ꯐꯣꯔꯝ ꯄꯤꯗ꯭ꯔꯕꯗꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯁꯔꯨꯛ ꯌꯥꯔꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ
गुजरात पांथोखिबा तरागा तरुक सुबा मदी ममांग सहिदा गोवा पांथोखिबा कुंथ्रागा तरे सुबा नेशनल गेम्स ता मेडल लौरख्रबा नेशनल गेम्स सनारोई सिंगदा लेंगा की मखिदिगी सानबा लेंगा की थबक पीगनी हाइना हौखिबा सही इंग्लिश सिंगनिगा कुनगोहमदगी फेब्रुवारी कुनगमंगा पांथोखिबा सनारोई सिंगी नुमिता चीफ मिनिस्टरना लाक्थोखिबा दुंगा सि फावबा थबक तो ओंथोरक्तना लेरि मसि लेंगाना सनारोई सिंगी खल्लगा हंदक पांथोकदोरिबा कुंथ्रागा निपान सुबा नेशनल गेम्स की ममांगदा थबक ऑफर फॉर्म पीद्रबदी सनारोई सिंग नेशनल गेम्स सरuk yaru haina medal phonglakhraba sanaroi singi maikeidigi lengak section wa thamlakli ngasi sanaroi sing chief minister unanabagi damak cm secretariat tamna lakhibadu police na lambi da thingduna thamki hiramasiga mari lainana medalist sanaroi singi maikeidigi phongdorakpada kunthraga taruk amari kunthraga tare suba national games ta medal lorakhraba sanaroi sing da lenga ki maikeidigi sana ba thabak pigani haina chief minister na sanaroi singi numita miyam khangna lakthokibani adubo sai ani pharakadoraba phawba asi chief minister na lakthoki bu wafam sing thabak oina onthok bidana lari chief minister ga unajagi hairaba sunga si phawba appointment phangdana lari ngasi su chief minister ga punna unaraga sanaroi makhoi goeba apam pamna phongdok sagi haina lakpani adubo ngasi maksu chief minister ga unabagi appointment phangdri chief minister na phongdoki bu wafam asi thabak to onthok tabana handak sa kadoribu kunthraga nipan suba national games asidasu sanaroi singna medal lorak yaurabadi lengana thabak pigani haibu wafam namsilaga laiki gadra haibigi mi paiba pokle loinana sanaroi sing sanabada pukning jang mangam loidore punama sigi khalaga madi sanaroi sing awaba ngaktani haiba yingbiraga lengana sanaroi medalist sing asigi sanaba thabaki offer form do handak pangthokodoriba kunthraga nipan suba national games ki mangoina pibiyo maduna taba taragadi kunthraga nipan suba national games asida sanaroi sing saruk yara raiki athengbada sanaroi sing ga youth affairs and sport minister gobidas konthaujang bu unaduna wari sanabada minister gi makedigi medalist sanaroi sing da pamli bopam du athubada thabak to onthona bamadi lakadori be cabinet mi phamda wopam asi khotkani haibagi thajaba piraki adobo sanaroi medalist sing gi makedigi di chief minister ga unaduna madi kunthraga nipan suba national games sanabigi lamthadringai mangoinana thabakki offer form asi pihaningbigi apamba wafam thamlamki haidenasu pawusta palakli amaramdana kangpokpida lam ekar kunga mangara tharama popi pambi singyadakre kangpokpi district police amadi samaga kunthraga humdai battalion crpf ki apunmati mamana kangpokpi gi y langkhong village lam ekar kunga mangara tharama popi pambi singyadaktuna mangankre hairi operation asi state asida ain kaina drug sungba amadi थाबगी थबक सिंग लक्षिननब लखलकप खोंगथांगी मनुंगसना ड्रग पुथोकपदा मरु ओइना चंगबा पॉपी पम्बी सिंग यनतुन मंगनखि कांगपक्पी डिस्ट्रिक्ट की अथॉरिटी ना लखलकपा खोंगथांग असिना आइन काइना ड्रग ललोन बिसिंग अचौबा सैथेंग अमा पीबा ngamle मखा तानसु डिस्ट्रिक्ट असिदा ड्रग की मयोक्त ऑपरेशन सथखिगनि हाइरि असुगुमा मखलगी ऑपरेशन असिना स्टेट असिगी मिया मरु ओइना हगोलकलिबा नहारोल सिंग ड्रग लाना सिजनबदगी अमांग मक्या मयुनकदबदु हंथन मंgamlagani Manipur lengana lokhatpa war drug asi ain kaina popi thaba sing manganduna miyamna popi thabana kayam sathiba amangwa tholakani haibadu wokhal tana honaduna lakpagi manungsana popi pambi sing asisu asibu yanthatpani hainasu pawsida makhatana phongdokhi makasa tharak poina panam pawsi digi maroiba pawkhramna aikoi punama khusamnaduna Manipur sakhona bo hona minasi chief minister Senapati amadi ziribamda miyamgi numit thauramai pangna pangthokibada apianba phongdokpaga loinana sakhatpa khunai sakhatpa nuai phaba Manipur amagidama aikoi punama khusamnaduna thabak tawminasi haina chief minister nongthambam berena apel tarkli Senapati district administration ngarang mai pangna district asida miyamgi numit thauramai pangna pangthokraba matung ngasina ziribam district administration sindana miyamgi numit thauramai pangna pangthokre miyamgi numit thauramai pangna pangthokiba district administration amadi Miyambu chief minister nongthomam berena maki ex thadorakpa warol amada apian bamari thagatpa phongdorakli chief minister na hai miyamgi numit thoram lenga amasum miyam anigi marakta hakthengna pau phaunana ba platform amani masida miyamgi apian pen na hakthengna khangmangam ba loinana lenga ki khudong saba sing miyamna phangana ba thabak sing lokhali aikoina lenga amadi miyam anigi marakta achetpa mari thamnaba akanba thabak sing lokhali sakhatpa mari nungai phaba Manipur ama ohenana ba aikoi punamangna khusamnaduna thabak tawmina sen chief minister na apel torkli ngarang senapati da miyamgi numit thauramai pangna pangthokraba matunga sijiribamnasu DC Krishna Kumar gi akanma lising makhada district administration sinduna DC office complex da miyamgi numit thauramai pangna pangthokre
ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ 250 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯋꯥꯀꯠ ꯆꯤꯔꯣꯜ 118 ꯄꯤꯁꯤꯜꯂꯛꯈꯤ꯫ ꯋꯥꯀꯠ 118ꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯣꯔꯠꯇ ꯋꯥꯀꯠ 115ꯗꯤ ꯈꯨꯗꯛꯇ ꯔꯤꯖꯣꯜꯕ ꯇꯧꯕꯒ ꯂꯣꯏꯅꯅ 13ꯅ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ CMSD ꯀꯥꯔꯗꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯃꯗꯤ ꯇꯦꯛꯁꯠ ꯕꯨꯛꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯝ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤꯡ ꯃꯤꯌꯥꯝꯅ ꯐꯪꯍꯟꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯃꯗꯤ ꯌꯨꯝ ꯁꯥꯕꯤꯅꯕꯒꯤ ꯂꯥꯛꯄ ꯋꯥꯀꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ DC ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯒꯨꯗ ꯒꯚꯔꯅꯦꯟꯁ ꯂꯩꯍꯟꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯊꯕꯛꯁꯤꯡ ꯃꯤꯌꯥꯝꯅ ꯍꯛꯊꯦꯡꯅꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯐꯪꯍꯟꯅꯅꯕ ꯄꯥꯟꯗꯝꯗ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯊꯪ ꯊꯥꯗꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯅꯤꯁꯨꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ DCꯅ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡ DLA ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯪꯗꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯃꯤꯗꯤꯌꯥꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯗꯨꯗ SP KS ꯔꯣꯕꯤꯟꯁꯟ, ꯑꯦꯗꯤꯁꯅꯦꯜ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ TS ꯃꯅꯣꯔꯟꯖꯟ, ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ ꯂꯥꯏꯁ꯭ꯔꯝ ꯔꯣशनꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯦꯟꯗ꯭ꯔꯤꯌꯥ ꯄꯨꯂꯤꯁ ꯀꯜꯌꯥꯟ ꯚꯥꯔꯠꯅ ꯒ꯭ꯔꯣꯁꯔꯤ ꯑꯃꯗꯤ ꯍꯥꯎꯁꯍꯣꯜ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯐꯪꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯛꯆꯤꯡ ꯂꯥꯏꯃꯅꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯁꯦꯛꯃꯥꯏ ꯂꯥꯜꯂꯒ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯀꯪꯂꯥꯇꯣꯡꯕꯤ ꯐꯣꯔꯦꯁꯠ ꯒꯦꯠ ꯆꯦꯛꯄꯣꯁꯠꯇꯒꯤ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯀꯜꯍꯧꯔꯦ꯫ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫